Monsaobi Chabagi Kannaba khara khangminasi. Monsaobise aduki mati kannaba pambini. Haujikse adomgi hingon amadi market ta yamna marang kaina phangriba injang makhal amane ko amasi haujik season oringa sida yam marang kaina chabi horo. Masi aikhoina ne kumna kumna soiraga atada tosilaga adum paratha hoina hauraga chaba yai. Amadi irolaga chaba chamthong thongba adagi sak oina ko ngauraga chabasu yai hausu yamna haubani ko. Monsaobi chabasina isada kari kari kannaba phangbage habadu aikhoi khangminasi. Monsaobi sida iron amadi calcium yam marang kaina yauba pambi makhal amani. Masina aikhoi miyoibagi i watbagi lainadagi phanbada yamna mateng pangni. Aduga aikhoi khong hamba yadaba adugumba matamda monsaobi chabasina puk sengdokpada yamna mateng pangi. Dagi saru sarang nabada ko phanbada yamna mateng pangi amadi aikhoi mitse phagalanbada yamna mateng pangi. Maram aduna adomsu hausi season oiringai matam oiringai sida adomsu monsaobi asi marang kaina chabi horo. Aduga monsaobi si aikhoi nung leiba ko stone case oiganba mi singdadi yam marang kaina chadabana phagani.